ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯂꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯣꯛꯇꯣ ꯊꯧꯏ꯫ ꯂꯝ ꯑꯁꯤꯗꯤ ꯄꯟꯖꯔꯔꯣꯏꯒꯦ꯫ ꯕꯕꯥꯅ ꯑꯣꯛꯇꯣ ꯇꯦꯛ ꯇꯦꯛ ꯊꯧꯔꯒ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯏꯃꯥꯒ ꯃꯕꯥꯅꯤ ꯃꯔꯨꯞ ꯃꯆꯥ ꯑꯃ ꯌꯥꯎꯔꯗꯨꯅ ꯃꯔꯨꯞꯇꯨꯒꯤ ꯂꯣꯏꯗ꯭ꯔꯤꯐꯥꯎꯕ ꯍꯨꯜꯂꯒ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯇꯣꯉꯥꯟꯕ ꯑꯣꯛꯇꯣ ꯃꯆꯥ ꯑꯃꯃꯨꯛ ꯂꯩ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯦ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯄꯩꯁꯥꯁꯤꯡꯁꯦ ꯇꯨꯡꯁꯤꯜꯂꯒ ꯊꯝꯁꯤ, ꯕꯦꯡꯗ ꯊꯝꯁꯤ ꯍꯥꯏꯕꯁꯦ ꯀꯌꯥ ꯌꯥꯒꯜꯂꯛꯇꯦ ꯍꯥꯏ꯫ ꯕꯦꯡꯗ ꯂꯦꯡꯗꯅ ꯊꯝꯕꯕꯨꯗꯤ ꯐꯩ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯊꯣꯏꯗꯣ ꯌꯥꯝꯅ ꯄꯤꯛꯏ, ꯑꯗꯨꯅ ꯑꯣꯛꯇꯣ ꯑꯃ ꯂꯩꯔꯒ ꯑꯇꯣꯞꯄ ꯃꯤ ꯑꯃꯗ ꯆꯦꯜꯍꯟꯁꯤ, ꯑꯗꯨꯗꯒꯤ ꯅꯣꯡꯃ ꯀꯥꯔꯛꯄ ꯏꯟꯀꯝꯗꯣ ꯑꯗꯨꯅ ꯕꯦꯡꯗ ꯊꯝꯕꯗꯒꯤ ꯍꯦꯟꯅ ꯌꯥꯝꯒꯅꯤ ꯈꯟꯗꯨꯅ ꯏꯃꯥꯁꯨ ꯕꯕꯥꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯏꯜꯂꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯣꯛꯇꯣ ꯑꯗꯣ ꯇꯣꯉꯥꯟꯅ ꯑꯇꯣꯞꯄ ꯃꯤ ꯑꯃꯗ ꯊꯧꯍꯜꯂꯤ꯫ ꯏꯃꯥꯁꯨ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯅꯨꯄꯤ ꯉꯥꯛꯇ 3 ꯄꯣꯛꯄꯅꯤꯅ ꯃꯄꯥꯟ ꯂꯤꯄꯥꯟ ꯊꯣꯛꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯁꯨ ꯑꯃꯇꯪ ꯐꯪꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯄꯤꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯍꯣꯠꯅꯗꯨꯅ ꯏꯃꯥꯁꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯕꯤꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯦꯟꯅꯗꯨꯅ ꯂꯩ꯫ ꯂꯝꯕꯤ ꯃꯄꯥꯟꯗꯒ ꯑꯣꯏꯔꯦ, ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯒꯥꯔꯤꯅ ꯁꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯑꯩꯈꯣꯏꯕꯨ ꯊꯝꯕꯤ꯫ ꯕꯕꯥꯅ ꯑꯣꯛꯇꯣ ꯇꯦꯛ ꯇꯦꯛ ꯊꯧꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯄꯨꯖꯕꯅꯤ꯫ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ 3ꯁꯨ ꯏꯍꯩ ꯏꯁꯤꯡ ꯇꯝꯅꯕ ꯍꯣꯠꯅꯩ, ꯆꯥꯅ ꯊꯛꯅꯕꯁꯨ ꯂꯣꯏꯅꯃꯛ ꯑꯗꯨꯅ ꯄꯨꯔꯤꯕꯅꯤ꯫ ꯕꯕꯥꯅ ꯊꯧꯔꯤꯕ ꯑꯣꯛꯇꯣ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯔꯒ ꯑꯇꯣꯞꯄ ꯃꯤꯉꯣꯟꯗ ꯊꯧꯍꯜꯂꯤꯕ ꯑꯣꯛꯇꯣ ꯑꯗꯨꯒꯤ ꯀꯥꯔꯛꯄ ꯄꯩꯁꯥꯗꯨꯅ ꯇꯣꯉꯥꯟꯅ ꯇꯨꯡꯁꯤꯜꯂꯒ ꯃꯐꯝ ꯆꯥꯅ ꯃꯔꯨꯒꯨꯝꯕ ꯑꯆꯧꯕ ꯑꯃ ꯌꯥꯎꯔꯒ ꯑꯃꯨꯛꯀꯁꯨ ꯃꯔꯨꯞꯇꯣ ꯐꯪꯂꯕ ꯃꯇꯨꯡꯗ ꯑꯣꯛꯇꯣ ꯑꯃꯃꯨꯛ ꯂꯩ꯫ ꯑꯁꯨꯝꯅ ꯃꯔꯨꯞ ꯃꯆꯥ ꯃꯆꯥ ꯌꯥꯎꯔꯒ ꯑꯣꯛꯇꯣ 2-3 ꯃꯤꯉꯣꯟꯗ ꯊꯧꯍꯜꯂꯤ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯃꯈꯨꯠ ꯃꯁꯥꯁꯨ ꯈꯔ ꯑꯗꯨꯝ ꯍꯩꯕꯖꯥꯠꯅꯤ꯫ ꯃꯁꯥꯅ ꯊꯧꯔꯤꯕ ꯑꯣꯛꯇꯣꯁꯦ ꯌꯥꯔꯛꯇꯕ ꯃꯇꯝꯗ ꯃꯁꯥꯅ ꯑꯗꯨꯝ ꯁꯦꯝꯃꯤ꯫ ꯑꯗꯨꯝꯅ ꯑꯗꯨꯝ ꯇꯧꯕꯗꯒꯤ ꯏꯃꯥꯅꯁꯨ "ꯅꯪꯁꯨ ꯑꯇꯣꯞꯄꯗꯁꯨ ꯑꯣꯛꯇꯣ ꯊꯧꯍꯜꯂꯤ, ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯣꯏꯅ ꯊꯧꯔꯁꯅꯨ, ꯅꯪꯅ ꯋꯥꯛꯁꯣꯞ ꯑꯃ ꯊꯣꯡꯒꯥꯟꯁꯤꯗ ꯍꯥꯡꯂꯒ ꯃꯤꯒꯤ ꯒꯥꯔꯤ ꯂꯥꯛꯄꯁꯨ ꯁꯦꯝꯕ, ꯅꯪꯅ ꯁꯟꯇꯣꯛꯏꯕ ꯑꯣꯛꯇꯣꯁꯤꯁꯨ ꯐꯅꯗꯤ ꯌꯥꯝꯂꯦ, ꯁꯤꯁꯨ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯃꯤꯉꯣꯟꯗ ꯁꯦꯝꯂꯕꯗꯤ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯇꯤꯡꯒꯅꯤ, ꯃꯈꯣꯏꯅ ꯇꯥꯜꯂꯛꯂꯤꯕ ꯄꯩꯁꯥꯁꯦ ꯑꯃꯨꯛ ꯌꯥꯗꯕꯒꯤ ꯁꯦꯝꯕꯗ ꯄꯨꯂꯞ ꯆꯪꯈꯤꯅꯤ, ꯑꯗꯨꯅ ꯅꯪꯅ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯋꯥꯛꯁꯣꯞ ꯑꯃ ꯑꯣꯏꯅ ꯍꯥꯡꯗꯨꯅ ꯂꯩꯔꯣ꯫ ꯄꯩꯁꯥꯒꯤꯗꯤ ꯋꯥꯛꯁꯣꯞꯇꯒꯤꯁꯨ ꯐꯪꯂꯛꯀꯅꯤ, ꯑꯣꯛꯇꯣꯁꯤꯡꯅꯁꯨ ꯄꯤꯈꯠꯂꯛꯀꯅꯤ" ꯍꯥꯏꯗꯨꯅ ꯕꯕꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯋꯥꯛꯁꯣꯞ ꯑꯃꯁꯨ ꯍꯥꯡꯉꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯣꯛꯇꯣ ꯋꯥꯏꯔꯒ ꯊꯧꯔꯤꯕ ꯀꯀꯥꯁꯤꯡꯗꯨꯁꯨ ꯃꯈꯣꯏꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯅ ꯊꯧꯅꯤꯡꯉꯕꯔꯥ ꯈꯪꯗꯦ, ꯑꯣꯛꯇꯣꯁꯤꯡꯗꯣ ꯃꯇꯝ ꯈꯔ ꯊꯧꯔꯝꯂꯒ ꯑꯩꯈꯣꯏꯁꯨ ꯊꯧꯕ ꯉꯝꯂꯔꯣꯏ, ꯊꯧꯔꯕꯗꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯊꯧꯔꯒꯦ ꯍꯥꯏꯗꯨꯅ ꯕꯕꯥꯗ ꯁꯣꯁꯤꯡꯗꯣ ꯂꯣꯏꯅ ꯁꯤꯟꯅꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯄꯤꯛꯂꯤ꯫ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇꯁꯨ꯫ ꯑꯩꯁꯦ ꯀ꯭ꯂꯥꯁ 6 ꯈꯛꯇ ꯀꯥꯔꯤ꯫ ꯂꯩꯔꯤꯕ ꯏꯅꯥꯎꯅꯨꯄꯤ ꯑꯅꯤꯁꯤꯁꯨ ꯑꯃꯅ ꯀ꯭ꯂꯥꯁ 3, ꯑꯃꯅ ꯀ꯭ꯂꯥꯁ 1 ꯀꯥꯕꯗ ꯉꯥꯏꯔꯤ꯫ ꯑꯩ ꯐꯥꯎꯕ ꯑꯁꯨꯛ ꯌꯥꯝꯅ ꯄꯤꯛꯂꯤ, ꯒ꯭ꯌꯥꯟ ꯇꯥꯕꯣꯏ ꯇꯥꯗꯕꯣꯏꯅꯤ ꯑꯩꯅ ꯂꯩꯔꯤꯕꯁꯤꯁꯨ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒ ꯕꯕꯥꯒꯁꯤꯁꯨ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯅ ꯂꯨꯍꯣꯡꯕꯅ ꯑꯩꯈꯣꯏ ꯄꯣꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯐꯥꯎꯕ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯅꯃꯥ ꯅꯆꯥ ꯄꯨꯟꯅ ꯂꯩꯁꯥꯃꯤꯟꯅꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯊꯣꯛꯄ ꯃꯇꯝꯗ ꯍꯦꯛꯇꯃꯛ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯅꯁꯨ "ꯑꯁꯤꯅ ꯐꯔꯦꯗ, ꯐꯤꯔꯣꯟꯒꯥꯁꯦ ꯋꯥꯏꯅꯔ ꯁꯦꯠꯂ ꯂꯣꯏꯔꯦ" ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯍꯦꯛꯇ ꯇꯧꯊꯣꯛꯏ꯫ ꯕꯕꯥꯗꯤ ꯁꯣꯝꯗ ꯃꯊꯥ ꯁꯥꯔꯤ꯫ ꯑꯣꯛꯇꯣ ꯊꯧꯈ꯭ꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯁꯣ ꯄꯤꯔꯝꯕ ꯑꯗꯨꯗꯒꯤ ꯑꯇꯣꯞꯄ ꯃꯤꯉꯣꯟꯗ ꯊꯧꯍꯟꯒꯗꯧꯕꯒꯤ ꯊꯤꯗꯨꯅ ꯂꯩ꯫ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯗꯨꯒꯤ ꯋꯥꯈꯜꯗꯨꯗ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯕꯗꯒꯤ ꯏꯃꯥꯅꯁꯨ "ꯅꯪꯁꯦ ꯑꯗꯨꯗꯇ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩ, ꯅꯁꯥꯗꯣ ꯌꯥꯔꯔꯣꯏ, ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯁꯦ ꯑꯣꯛꯇꯣꯁꯤꯡꯗꯣ ꯂꯣꯏꯅ ꯌꯣꯟꯊꯣꯛꯈ꯭ꯔꯣ, ꯑꯗꯨꯒ ꯂꯩꯕꯥꯛ ꯍꯣꯟꯅꯕꯒꯤ ꯇꯥꯇꯥ ꯑꯃ ꯑꯣꯏꯅ ꯂꯩꯔꯁꯤ꯫ ꯑꯗꯨꯗꯤ ꯗ꯭ꯔꯥꯏꯚꯔꯁꯨ ꯌꯥꯝꯅ ꯅꯦꯛꯂꯔꯣꯏ, ꯅꯪꯅ ꯅꯣꯡ ꯐꯥꯗꯣꯛ ꯃꯤꯒꯤ ꯑꯣꯔꯗꯔ ꯂꯩꯕ ꯃꯇꯝꯗ ꯆꯠꯂꯨꯔꯒ ꯑꯇꯩꯗꯤ ꯋꯥꯛꯁꯣꯞꯇ ꯑꯗꯨꯝ ꯂꯩꯕ, ꯁꯤꯅ ꯐꯗ꯭ꯔꯥ" ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯑꯩꯈꯣই ꯕꯕꯥꯒꯤ ꯋꯥꯈꯜ ꯃꯊꯥ ꯁꯥꯕꯗꯣ ꯐꯅꯕꯒꯤ ꯑꯥꯏꯗꯤꯌꯥ ꯑꯃ ꯄꯤꯕꯤ꯫ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯃꯊꯥ ꯁꯥꯔꯝꯕꯗꯣ ꯈꯔꯗꯤ ꯐꯔꯦ꯫ ꯍꯣꯏ, ꯑꯗꯨꯝꯅ ꯇꯧꯕꯅ ꯐꯔꯗ꯭ꯔꯥ? ꯃꯇꯝ ꯆꯨꯞꯄꯗ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯏꯃꯥꯒ ꯕꯕꯥꯒ ꯇꯥꯟꯅꯗꯨꯅ ꯑꯗꯨꯝ ꯇꯧꯏ꯫ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯦ ꯍꯥꯏꯕꯒꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯦ ꯏꯃꯥꯅ ꯍꯦꯛ ꯍꯥꯏꯔꯛꯄꯁꯤꯡꯗꯣ ꯃꯥꯒ ꯆꯥꯟꯅꯕ꯭ꯔꯥ ꯈꯪꯗꯦ, ꯄꯣꯞ ꯇꯥꯏ, ꯇꯧꯕꯁꯨ ꯑꯗꯨꯝ ꯇꯧꯏ꯫ ꯑꯁꯨꯝꯅ ꯏꯃꯥ ꯏꯄꯥꯅ
ꯑꯩꯈꯣꯏ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯋꯥꯕ ꯃꯆꯦꯠ ꯑꯃꯠꯇ ꯈꯪꯍꯟꯗꯕ ꯃꯈꯩ ꯀꯔꯤ ꯑꯃꯠꯇ ꯋꯠꯇꯅ ꯏꯍꯩ ꯏꯁꯤꯡ ꯇꯝꯕꯒꯤ ꯑꯣꯏꯔꯣ ꯆꯥꯅ ꯊꯛꯅꯕ ꯁꯦꯠꯅ ꯆꯥꯅꯕꯒꯤꯁꯨ ꯂꯣꯏꯅꯃꯛ ꯏꯅꯤꯡ ꯏꯈꯥ ꯇꯝꯍꯜꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯨ ꯌꯥꯝꯅ ꯐꯩ, ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯏ ꯅꯨꯄꯥ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯏꯃꯥꯗ ꯅꯣꯡꯃꯇ ꯐꯨ ꯆꯩꯕ ꯑꯣꯠꯄ ꯅꯩꯕ ꯇꯧꯗꯦ, ꯍꯦꯟꯅ ꯑꯗꯨꯝ ꯂꯨꯅ ꯇꯧꯏ꯫ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇꯒꯤꯁꯨ ꯑꯩꯅ ꯑꯍꯜ ꯑꯣꯏꯅ ꯂꯩꯔꯛꯄꯁꯤꯗ ꯉꯁꯤ ꯐꯥꯎꯕꯗ ꯕꯕꯥꯅ ꯏꯃꯥꯗ ꯅꯣꯡꯃꯇ ꯐꯥꯎꯕ ꯈꯨꯠ ꯊꯥꯕ ꯐꯨ ꯆꯩꯕ ꯑꯩꯅ ꯎꯗ꯭ꯔꯤ꯫ ꯄꯩꯁꯥ ꯄꯥꯏꯗꯕ ꯂꯥꯏꯔꯕ ꯃꯆꯥ ꯑꯣꯏꯖꯔꯕꯁꯨ ꯁꯦꯠꯅꯤꯡ ꯆꯥꯅꯤꯡꯕꯗꯤ ꯏꯅꯤꯡ ꯇꯝꯍꯜꯂꯤ꯫ ꯃꯤ ꯈ꯭ꯋꯥꯏꯅ ꯇꯧꯅꯔꯤꯕ ꯑꯗꯨꯒꯨꯝꯅ ꯃꯆꯥ ꯑꯩꯈꯣꯏꯒꯤꯁꯨ ꯑꯃꯠꯇ ꯋꯠꯇꯅꯕ ꯏꯃꯥ ꯕꯕꯥꯅ ꯍꯣꯠꯅꯕꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯂꯩꯁꯤꯟꯈ꯭ꯔꯤꯕ ꯑꯣꯛꯇꯣꯁꯤꯡꯗꯣ ꯃꯊꯪ ꯃꯊꯪ ꯌꯣꯟꯈꯤ꯫ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯒ ꯕꯕꯥꯒꯤ ꯑꯣꯛꯇꯣ ꯊꯧꯅꯔꯝꯃꯤꯕ ꯑꯗꯨꯒ ꯄꯨꯟꯅ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯂꯩꯕꯥꯛ ꯍꯣꯟꯅꯕꯒꯤ ꯒꯥꯔꯤ ꯇꯥꯇꯥ ꯑꯃꯁꯨ ꯂꯩ꯫ ꯏꯃꯥꯁꯨ ꯌꯥꯝꯅꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯦ, ꯑꯣꯛꯇꯣꯗꯨꯒ ꯍꯧꯗꯣꯛꯃꯤꯟꯅꯔꯛꯄꯅꯤ꯫ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯇꯦꯛ ꯇꯦꯛ ꯇꯧꯔꯒ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯆꯂꯥꯏꯔꯛꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯊꯧꯕꯤꯅꯕꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯌꯣꯟꯊꯣꯛꯈꯤꯕ ꯇꯥꯕꯅꯤ꯫ ꯕꯕꯥꯗꯁꯨ ꯑꯗꯨꯝꯕꯒꯤ ꯋꯥꯈꯜꯗꯣ ꯈꯟꯖꯤꯟꯗꯅꯕ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯌꯥꯝꯅ ꯍꯣꯠꯅꯩ꯫ ꯑꯣꯛꯇꯣ ꯊꯧꯗ꯭ꯔꯕꯁꯨ ꯋꯥꯛꯁꯣꯞ ꯑꯗꯨꯗꯒꯤ ꯄꯩꯁꯥꯁꯨ ꯂꯦꯞꯇꯅ ꯑꯗꯨꯝ ꯂꯥꯛꯏ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥꯛꯁꯣꯞ ꯑꯁꯤꯗ ꯑꯗꯨꯝ ꯁꯦꯝꯕꯁꯨ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯨ ꯑꯣꯛꯇꯣ ꯊꯧꯗꯕꯗꯒꯤ ꯋꯥꯛꯁꯣꯞꯇ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩ꯫ ꯇꯥꯇꯥ ꯑꯁꯤꯗꯤ ꯃꯤꯅ ꯊꯕꯛ ꯂꯩꯔꯀꯥꯟꯗ ꯑꯣꯔꯗꯔ ꯂꯩꯔꯀꯥꯟꯗ ꯍꯥꯏꯔꯛꯄ ꯆꯠꯄ ꯅꯠꯇꯅ ꯇꯣꯏꯅ ꯆꯠꯄꯗꯤ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯊꯕꯛ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯋꯥꯛꯁꯣꯞꯇꯨꯒꯤ ꯃꯤ ꯈꯔ ꯊꯝꯂꯒ ꯑꯇꯣꯞꯄ ꯑꯐꯪ ꯊꯕꯛ ꯀꯌꯥ ꯑꯃꯁꯨ ꯁꯨꯏ꯫ ꯅꯣꯡꯃꯗꯤ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯑꯣꯛꯇꯣꯗꯣ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯋꯥꯛꯁꯣꯞꯇ ꯏꯟꯁꯤꯟꯗꯨꯅ ꯊꯅꯝꯃꯤ꯫ ꯕꯕꯥꯗꯁꯨ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯑꯣꯛꯇꯣꯁꯦ ꯀꯔꯥꯏꯗ ꯌꯥꯈꯤꯗ꯭ꯔꯕꯅꯣ ꯑꯝꯇ ꯌꯦꯡꯕꯤꯌꯨ, ꯊꯧꯔꯝꯕꯗꯒꯤ ꯆꯞ ꯂꯦꯞꯈ꯭ꯔꯦ, ꯀꯩꯁꯨ ꯑꯀꯥꯏꯕꯒꯨꯝꯕ ꯂꯩꯇ꯭ꯔꯒꯗꯤ ꯈꯔ ꯊꯨꯅ ꯁꯦꯝꯖꯤꯟꯕꯤꯌꯨ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯥꯛꯇꯅ ꯑꯣꯛꯇꯣ ꯑꯗꯣ ꯀꯔꯥꯏꯗ ꯁꯣꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯂꯧꯕ ꯂꯥꯛꯄꯗ ꯑꯣꯛꯇꯣꯗꯣ ꯂꯣꯏꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯄꯨꯡꯉꯛꯏ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯕꯕꯥꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯕ ꯊꯕꯛꯁꯤꯗꯤ ꯑꯉꯝ ꯇꯥꯟꯗꯨꯅ ꯑꯗꯨꯝ ꯇꯧꯏ꯫ ꯃꯔꯝ ꯑꯁꯤꯅꯁꯨꯅꯤ ꯌꯥꯝꯅ ꯊꯨꯅ ꯂꯣꯏ ꯍꯥꯏꯗꯨꯅ ꯃꯤ ꯈꯨꯗꯤꯡꯃꯛꯅꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯛꯁꯣꯞ ꯑꯁꯤꯗ ꯁꯦꯝꯕ ꯂꯣꯏꯅ ꯂꯥꯛꯏ꯫ ꯇꯨꯝ ꯍꯧꯒꯠꯇ꯭ꯔꯤꯀꯥꯟꯗ ꯃꯈꯣꯏꯅ ꯍꯧꯗꯣꯔꯛꯑꯒ ꯒꯥꯔꯤ ꯁꯦꯝꯕꯒꯤ ꯍꯧꯗꯣꯔꯛꯄ ꯐꯥꯎꯕ ꯌꯥꯎꯏ꯫ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯂꯧꯕꯤꯗꯦ ꯑꯩꯈꯣꯏ ꯕꯕꯥꯗꯤ, ꯌꯥꯝꯅ ꯂꯥꯏꯔꯅ ꯍꯧꯔꯛꯄꯅꯤꯅ ꯃꯤꯒꯤ ꯑꯋꯥꯕꯁꯨ ꯈꯪꯏ꯫ ꯕꯕꯥꯅ ꯑꯁꯨꯛ ꯀꯨꯏꯅ ꯋꯥꯛꯁꯣꯞ ꯍꯥꯡꯂꯛꯄ ꯑꯁꯤꯗ ꯅꯣꯡꯃꯇ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯑꯗꯨ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯂꯧꯈꯤꯕ ꯂꯩꯇꯦ, ꯃꯃꯜꯁꯨ ꯑꯃꯠꯇ ꯃꯟꯇꯤꯛꯅꯗꯦ꯫ ꯇꯧꯕꯇꯕꯨ ꯃꯄꯣꯠ ꯃꯆꯩꯗꯤ ꯃꯈꯣꯏꯗ ꯂꯣꯏꯅ ꯂꯩꯍꯜꯂꯤ꯫ ꯑꯁꯦꯃꯟꯒꯤꯗꯤ ꯑꯩ ꯄꯩꯁꯥ ꯑꯗꯨ ꯍꯥꯏꯖꯔꯣꯏ, ꯅꯣꯏꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯈꯔ ꯄꯤꯕꯤꯔꯝꯃꯨ ꯍꯦꯛꯇꯃꯛ ꯍꯥꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯃꯤꯁꯤꯡꯗꯨꯁꯨ ꯏꯀꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯕꯕꯥꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯈꯣꯏꯅ ꯈꯪꯅ ꯑꯗꯨꯝ ꯄꯤꯔꯝꯕ ꯉꯥꯛꯇꯅꯤ꯫ ꯃꯤꯒꯤ ꯑꯋꯥꯕꯁꯨ ꯈꯪꯕ, ꯑꯋꯥꯕꯁꯤꯡꯗꯁꯨ ꯃꯇꯦꯡ ꯌꯥꯡꯅ ꯄꯥꯡꯉꯤ꯫ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯦ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯩꯈꯣꯏ ꯕꯕꯥꯅꯕꯨ ꯍꯥꯏꯔꯕꯗꯤ ꯅꯨꯡꯁꯤꯕꯤꯔꯛꯇꯨꯅ ꯂꯣꯏꯅ ꯌꯥꯕꯤꯔꯛꯄ ꯉꯥꯛꯇꯅꯤ꯫ ꯄꯪꯁꯨ ꯌꯥꯝꯅ ꯄꯪꯖꯩ, ꯃꯤꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯆꯠꯂꯤ꯫ ꯃꯕꯨꯛ ꯐꯕ ꯃꯇꯧ ꯑꯁꯤꯗ ꯃꯤꯁꯤꯡꯅꯁꯨ ꯊꯕꯛ ꯑꯃꯒꯤ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯑꯣꯛꯇꯣ ꯊꯧꯔꯤꯉꯩꯗ ꯕꯕꯥꯒꯤ ꯑꯣꯛꯇꯣꯁꯤ ꯉꯥꯛꯇꯅꯤ ꯃꯈꯣꯏꯅ ꯍꯥꯏꯗꯨꯅ ꯁꯤꯖꯤꯟꯅꯔꯤꯕꯁꯦ꯫ ꯂꯥꯞꯅꯕꯨ ꯆꯠꯂꯕꯁꯨ ꯅꯛꯅꯕꯨ ꯆꯠꯂꯕꯁꯨ ꯄꯩꯁꯥꯁꯦ ꯁꯤ ꯇꯥꯔꯦ ꯍꯥꯏꯗꯕꯅꯤꯅ ꯄꯤꯔꯛꯄ ꯈꯔꯗꯣ ꯑꯗꯨꯝ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤꯅ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤ꯫ ꯑꯁꯨꯝꯅ ꯑꯗꯨꯝ ꯂꯩꯔꯛꯄꯅ ꯑꯩꯈꯣꯏꯁꯨ ꯀ꯭ꯂꯥꯁ 8-9 ꯍꯥꯏꯕꯗꯣ ꯀꯥꯁꯤꯜꯂꯛꯂꯦ꯫ ꯏꯅꯥꯎꯅꯨꯄꯤ ꯑꯅꯤꯁꯤꯁꯨ ꯀ꯭ꯂꯥꯁꯇꯣ ꯐꯅ ꯌꯥꯝꯅ ꯌꯥꯝꯂꯦ꯫ ꯏꯃꯥꯁꯨ ꯅꯧꯅ ꯑꯉꯥꯡ ꯑꯃ ꯅꯧꯄꯨꯔꯦ꯫ ꯑꯔꯣꯏꯕ ꯑꯉꯥꯡ ꯑꯁꯤꯗꯤ ꯅꯨꯄꯥ ꯑꯣꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯇꯤꯟꯁꯨ ꯀꯌꯥ ꯑꯃ ꯈꯨꯔꯨꯝꯗꯨꯅ ꯍꯣꯠꯅꯩ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯈꯥꯏꯗꯅ ꯕꯕꯥꯒ ꯏꯃꯥꯒꯁꯦ ꯅꯨꯄꯥ ꯑꯣꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕꯁꯨ ꯌꯥꯝꯅ ꯆꯠꯂꯤ꯫ ꯑꯩꯈꯣꯏꯁꯨ ꯀꯔꯥꯏꯗ ꯆꯠꯄꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯆꯞ ꯆꯥꯕꯗꯤ ꯈꯪꯗꯦ꯫ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄꯅꯤ ꯍꯥꯏꯕꯗꯨꯃꯗꯤ ꯇꯁꯦꯡꯅ ꯈꯪꯏ꯫ ꯕꯕꯥꯅꯗꯤ ꯌꯥꯝꯅ ꯌꯥꯖꯗꯦ, ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯏꯌꯥꯗ ꯌꯥꯏ, ꯏꯆꯥꯒꯤ ꯏꯆꯥ ꯆꯞ ꯃꯥꯟꯅꯩ, ꯅꯨꯄꯥꯅ ꯀꯔꯤ ꯅꯨꯄꯤꯅ ꯀꯔꯤ ꯑꯩꯉꯣꯟꯗ ꯈꯦꯟꯅꯕ ꯑꯃꯠꯇ ꯂꯩꯇꯦ, ꯅꯨꯄꯤꯁꯨ ꯅꯨꯄꯥꯁꯨ ꯑꯅꯤꯃꯛ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯂꯕꯗꯤ ꯂꯣꯏꯅ ꯌꯥꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ
ꯕꯕꯥꯗꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄꯁꯤ ꯀꯌꯥ ꯌꯥꯖꯗꯦ, ꯑꯗꯨꯕꯨ ꯏꯃꯥꯅ ꯑꯉꯥꯡ 4 ꯁꯨꯗꯣꯔꯕꯅꯤꯅ ꯅꯨꯄꯥ ꯑꯃꯈꯛꯇꯪꯗꯤ ꯌꯥꯎꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯗꯨꯝ ꯆꯠꯂꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯪꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯕꯨ ꯏꯃꯥ ꯕꯕꯥꯗꯗꯤ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯪꯁꯦ ꯃꯈꯣꯏꯗꯗꯤ ꯇꯝꯈꯤꯗ꯭ꯔꯦ꯫ ꯑꯉꯥꯡꯒꯤ ꯃꯪꯕꯨ ꯃꯀꯨ ꯃꯪꯅꯤ ꯍꯥꯏꯔꯒ ꯇꯣꯛꯈꯤꯅꯤ ꯈꯜꯂꯗꯨꯅ, ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯪꯁꯦ ꯃꯊꯣꯡ ꯃꯔꯝꯗꯤ ꯈꯪꯗꯦ ꯍꯥꯏꯕꯕꯨ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯇꯦ, ꯇꯝꯐꯝꯗꯤ ꯈꯪꯗꯕ, ꯃꯔꯛ ꯃꯔꯛꯁꯨ ꯑꯃꯨꯛ ꯀꯥꯎꯈꯤꯕꯒꯨꯝꯅꯁꯨ ꯇꯧꯕ, ꯑꯃꯨꯛꯁꯨ ꯅꯤꯡꯁꯪꯕ, ꯇꯝꯊꯣꯛꯂꯒꯦ ꯈꯜꯂꯨꯔꯒꯅ ꯍꯦꯛꯇ ꯅꯤꯡꯁꯪꯂꯛꯇꯕ, ꯀꯥꯎꯊꯣꯛꯈꯤꯕ, ꯑꯁꯨꯝꯅ ꯃꯪꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯁꯨ ꯁ꯭ꯀꯨꯜ ꯑꯗꯨꯝ ꯀꯥꯏ, ꯏꯃꯥꯒ ꯕꯕꯥꯒꯁꯨ ꯉꯁꯤꯅ ꯂꯣꯏꯔꯕꯅꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯥꯏꯗꯨꯅ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯇꯧꯍꯧꯕꯅꯤ꯫ ꯏꯅꯥꯎꯅꯨꯄꯤ ꯑꯅꯤꯗꯨꯒ ꯄꯨꯟꯅ ꯁ꯭ꯀꯨꯜ ꯀꯥꯔꯛꯏ꯫ ꯏꯃꯥꯒ ꯕꯕꯥꯒꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯕꯕꯥꯁꯨ ꯋꯥꯛꯁꯣꯞꯀꯤ ꯃꯤꯒꯤ ꯒꯥꯔꯤ ꯁꯦꯝꯒꯗꯕꯒꯤ ꯃꯄꯣꯠ ꯃꯆꯩꯁꯨ ꯈꯔ ꯂꯩꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤ ꯍꯥꯏꯅ ꯏꯃꯥꯅ ꯑꯩꯈꯣꯏꯗ ꯇꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯉꯁꯤꯁꯦ ꯁꯒꯟ ꯁꯌꯦꯡ ꯌꯥꯝꯅ ꯆꯣꯡꯉꯤ, ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯃꯇꯝꯗ ꯈꯔ ꯌꯦꯡꯉꯒ ꯆꯦꯛꯁꯤꯟꯅ ꯆꯠꯄꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯕꯕꯥꯗ ꯁꯤꯟꯅꯈꯤꯕ ꯃꯥꯜꯂꯤ꯫ ꯕꯕꯥꯁꯨ ꯍꯣꯏ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯂꯩꯒꯗꯕ ꯄꯣꯠ ꯆꯩꯒꯤ ꯂꯤꯁꯇꯨ ꯄꯨꯔꯒ ꯆꯠꯈꯤꯕꯅꯤ꯫ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯕꯕꯥꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯃꯆꯥ ꯑꯗꯨꯗ ꯇꯥꯇꯥ ꯑꯆꯧꯕ ꯑꯃꯅ ꯊꯣꯝꯖꯤꯜꯂꯝꯕꯗꯒꯤ ꯕꯕꯥꯗꯣ ꯃꯐꯝ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯕꯖꯥꯠꯅꯤ꯫ ꯃꯤ ꯑꯃ ꯒꯥꯔꯤꯅ ꯊꯣꯝꯂꯕꯗꯤ ꯀꯔꯤꯅꯣ ꯀꯔꯥꯏꯅꯣ ꯍꯥꯏꯗꯨꯅ ꯍꯟꯅ ꯌꯦꯡꯉꯝꯗꯕꯤꯗ ꯇꯥꯇꯥ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯌꯨ ꯈꯔ ꯉꯥꯎꯕ꯭ꯔꯥ ꯈꯪꯗꯦ ꯊꯧꯗꯨꯅ ꯑꯗꯨꯝ ꯆꯠꯈꯤ꯫ ꯃꯐꯝ ꯖꯒꯥ ꯑꯗꯨꯅ ꯂꯝꯍꯥꯡ ꯑꯣꯏꯕꯅꯤꯅ ꯃꯤꯁꯨ ꯀꯌꯥ ꯇꯥꯗꯕꯒꯤ ꯏꯆꯤꯛ ꯆꯤꯛꯄꯒ ꯑꯦꯛꯁꯤꯗꯦꯟ ꯍꯦꯛ ꯇꯧꯈꯤꯕꯒ ꯆꯦꯟꯁꯤꯟꯗꯨꯅ ꯑꯗ꯭ꯋꯥꯏꯗ ꯂꯩꯔꯝꯕ ꯃꯤ ꯈꯔꯅ ꯕꯕꯥꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯝꯂꯕꯗꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯀꯅꯥꯃꯠꯇ ꯇꯥꯗꯕ ꯑꯣꯏꯕꯅ ꯑꯆꯠ ꯑꯋꯣꯡꯁꯤꯡꯅ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯗꯣꯛꯇꯔꯗ ꯄꯨꯈꯠꯄꯗꯗꯤ ꯌꯥꯝꯅ ꯀꯨꯏꯅ ꯀꯥꯟꯅꯈꯤꯕꯒꯤ ꯕꯕꯥꯗꯣ ꯃꯤꯍꯨꯟ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯄꯨꯊꯔꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯌꯥꯝꯅ ꯋꯥꯅ ꯂꯥꯛꯄ ꯇꯟꯖꯥꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯒꯥꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯈꯥꯝꯃꯤ꯫ ꯃꯤ ꯀꯞꯄꯒꯤ ꯃꯈꯣꯟꯁꯨ ꯇꯥꯕ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯕꯖꯥꯠꯅꯣ, ꯑꯩꯈꯣꯏꯒꯤ ꯋꯥꯛꯁꯣꯞ ꯑꯁꯤꯗ ꯒꯥꯔꯤ ꯁꯦꯝꯕ ꯂꯥꯛꯄ ꯃꯤꯁꯤꯡꯗꯒꯤ ꯁꯤꯕ ꯅꯥꯕꯒ ꯌꯥꯎꯔꯕꯖꯥꯠꯂ, ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯀꯞꯅꯔꯤꯁꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯆꯣꯛꯊꯕꯒ ꯆꯪꯗ꯭ꯔꯦ꯫ ꯄ꯭ꯔꯄꯞ ꯑꯩꯅ ꯑꯉꯥꯡ ꯑꯅꯤꯗꯣ ꯈꯨꯠ ꯁꯝꯗꯨꯅ ꯆꯦꯜꯂꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯂꯥꯟꯁꯤꯟꯕꯗꯒꯤꯗꯤ ꯃꯤꯁꯤꯡꯁꯦ ꯃꯆꯤ ꯐꯝꯗꯨꯅ ꯀꯞꯇꯨꯅ ꯂꯩꯕꯗꯣ ꯑꯩꯅ ꯎꯏ꯫ ꯑꯀꯣꯟꯕꯗ ꯁꯨꯃꯥꯡ ꯌꯧꯔꯛꯄꯗꯗꯤ ꯏꯃꯥꯁꯦ ꯑꯉꯥꯎꯕꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯀꯔꯤꯅꯣ ꯀꯔꯥꯏꯅꯣ ꯍꯥꯏꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ꯫ ꯆꯦꯟꯁꯤꯟꯗꯨꯅ ꯕꯕꯥꯒꯤ ꯃꯁꯥꯗꯣ ꯀꯣꯟꯗꯨꯅ ꯌꯥꯝꯅ ꯀꯞꯄꯤ꯫ ꯇꯧꯕꯇꯕꯨ ꯕꯕꯥꯒꯤ ꯃꯀꯣꯛ ꯊꯪꯕ ꯁꯔꯨꯛꯇꯨꯗꯤ ꯑꯩꯈꯣꯏꯗ ꯌꯦꯡꯍꯟꯗ꯭ꯔꯦ꯫ ꯌꯥꯝꯅ ꯐꯤꯕꯝ ꯀꯥꯏꯅ ꯁꯣꯛꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯈꯪꯗꯦ꯫ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡꯗꯨꯅ ꯕꯕꯥꯒꯤ ꯃꯀꯣꯛꯇꯣ ꯍꯥꯏꯗꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯁꯦꯟꯅꯗꯨꯅ ꯂꯩ꯫ ꯕꯕꯥꯅ ꯏꯃꯥꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ, ꯌꯥꯝꯅ ꯂꯨꯅꯁꯨ ꯇꯧꯖꯕꯅꯤ꯫ ꯑꯀꯣꯟꯕ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯁꯤꯗꯤ ꯅꯨꯄꯥ ꯑꯣꯏꯒꯅꯤ ꯈꯟꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯍꯣꯠꯅꯖꯈꯤꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯊꯃꯣꯏꯗꯤ ꯀꯌꯥ ꯄꯦꯟꯗ꯭ꯔꯤ꯫ ꯕꯕꯥꯅ ꯇꯧꯈ꯭ꯔꯤꯕ ꯃꯑꯣꯡ ꯑꯗꯣ ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯕ ꯃꯇꯝꯗ ꯌꯥꯝꯅꯁꯨ ꯁꯥꯎꯅꯤꯡꯉꯤ꯫ ꯒꯥꯔꯤꯅ ꯊꯣꯝꯂꯝꯂꯒ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯕꯤꯗ ꯆꯠꯈ꯭ꯔꯤꯕ ꯃꯍꯥꯛꯇꯨꯁꯨ ꯉꯁꯤ ꯕꯕꯥꯗ ꯇꯥꯔꯤꯕ ꯗꯁꯥ ꯑꯁꯤꯒꯨꯝꯅ ꯃꯥꯒꯤ ꯃꯐꯝꯗꯁꯨ ꯊꯣꯛꯄ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯁꯥꯞ ꯇꯧꯔꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯄꯨꯈꯠꯄꯤꯔꯝꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯦ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯤꯟꯗꯨꯅ ꯂꯩꯕ ꯐꯪꯒꯗꯕꯅꯤ꯫ ꯄꯨꯛꯆꯦꯟ ꯄꯤꯛꯄ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯕꯕꯥꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯒꯤ ꯁꯦꯠꯇꯨꯅ ꯄꯨꯕꯤꯈꯤꯕꯅꯤ꯫ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯒ ꯑꯗꯨꯛ ꯄꯨꯛꯆꯦꯟ ꯄꯤꯛꯄ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛꯇꯣ ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯇꯣꯞꯄ ꯃꯤꯗ ꯇꯧꯕ ꯑꯣꯏꯔꯝꯂꯣ, ꯈꯨꯗꯛ ꯑꯗꯨꯗ ꯕꯕꯥꯅ ꯗꯣꯛꯇꯔꯗ ꯄꯨꯈꯠꯂꯒ ꯃꯤ ꯑꯗꯨꯒꯤ ꯊꯋꯥꯏꯗꯣ ꯀꯜꯂꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯣꯔ ꯃꯥꯁꯨ ꯑꯉꯛꯄꯅꯤ꯫ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ, ꯃꯤꯅ ꯅꯨꯡꯁꯤꯕ ꯑꯐꯕ ꯃꯤꯁꯦ ꯂꯥꯏꯅ ꯄꯥꯝꯃꯤ ꯍꯥꯏꯕꯗꯣ ꯆꯨꯝꯕꯖꯥꯠꯅꯤ꯫ ꯌꯥꯝꯅ ꯏꯅꯥ ꯈꯨꯟꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕꯁꯨ ꯅꯠꯇꯕ ꯅꯣꯡꯃꯒꯤ ꯑꯐꯪꯕ ꯈꯔꯅ ꯇꯦꯛ ꯇꯦꯛ ꯍꯤꯡꯖꯔꯤꯕ ꯑꯩꯈꯣꯏꯗ ꯕꯕꯥꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯣꯏꯗꯨꯅ ꯂꯩꯖꯕꯅꯤ꯫ ꯏꯃꯥꯁꯨ ꯅꯨꯄꯤ ꯉꯥꯛꯇ ꯄꯣꯛꯆꯔꯕꯁꯨ ꯕꯕꯥ ꯂꯩꯔꯤ ꯈꯟꯗꯨꯅ ꯑꯁꯥ ꯆꯥꯎꯅ ꯂꯩꯖꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯕꯕꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯅꯨꯄꯥ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯅꯤ ꯍꯥꯏꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯔꯛꯂꯕꯗꯤ ꯅꯨꯄꯤ ꯉꯥꯛꯇꯅꯒ ꯄꯥꯜꯂꯦ,
ꯑꯩꯈꯣꯏꯕꯨ ꯀꯅꯥꯅ ꯎꯁꯤꯠꯄꯤꯒꯗꯣꯏꯅꯣ ꯈꯟꯕꯗ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯌꯥꯝꯅꯁꯨ ꯄꯦꯟꯗꯦ꯫ ꯕꯕꯥꯅ ꯑꯦꯛꯁꯤꯗꯦꯟ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨ ꯐꯥꯎꯕ ꯃꯃꯤꯡꯇ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ꯫ ꯑꯩꯅ ꯁꯥꯎꯅꯤꯡꯂꯤꯕꯁꯦ ꯃꯤꯆꯝ ꯕꯖꯥꯔ ꯑꯗꯨꯗ ꯅꯠꯇꯦ, ꯂꯩꯔꯛ ꯑꯗꯨꯗ, ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯝꯕꯤ ꯑꯗꯨꯗ ꯑꯦꯛꯁꯤꯗꯦꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯆꯠ ꯑꯋꯣꯡ ꯈꯔꯗꯤ ꯎꯔꯝꯒꯅꯤ, ꯃꯈꯣꯏꯅ ꯆꯪꯗꯨꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕꯤꯔꯝꯗꯕ ꯑꯗꯨꯅꯤ ꯑꯩꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯤꯕ ꯑꯁꯤ꯫ ꯑꯗꯨꯒ ꯕꯕꯥꯅ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯁꯨ ꯂꯩꯔꯛ ꯃꯆꯥ ꯅꯠꯇꯦ, ꯃꯦꯟ ꯔꯣꯗꯅꯤ꯫ ꯊꯣꯝꯂꯝꯂꯤꯕ ꯃꯍꯥꯛꯇꯨꯅ ꯍꯟꯅ ꯌꯦꯡꯉꯝꯗ꯭ꯔꯕꯁꯨ ꯎꯍꯧꯔꯤꯕ ꯃꯈꯣꯏꯅꯗꯤ ꯀꯔꯤꯅꯣ ꯀꯔꯥꯏꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠꯇꯪ ꯑꯣꯏꯔꯕꯁꯨ ꯗꯣꯛꯇꯔꯗ ꯄꯨꯈꯠꯄꯤꯔꯝꯕ ꯌꯥꯏꯗꯅ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯕꯗꯤ ꯅꯠꯇ꯭ꯔꯕꯅꯤꯅ ꯎꯔꯝꯕꯁꯨ ꯌꯥꯏ, ꯎꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯋꯥꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯗ ꯏꯁꯥꯁꯦ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯤ꯫ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯏꯃꯥꯁꯨ ꯑꯉꯥꯎꯕꯤꯒꯨꯝꯗꯅ ꯃꯁꯥꯗꯣ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯃꯆꯤ ꯎꯪꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯑꯩꯈꯣꯏꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯑꯣꯏꯔꯗꯤ ꯏꯃꯥꯒꯤ ꯑꯋꯥꯕꯗꯨꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯋꯥꯈꯜꯗꯣ ꯅꯨꯡꯉꯥꯏꯊꯣꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯏꯃꯥꯅ ꯀꯞꯄ ꯃꯇꯧ ꯎꯕꯒ ꯑꯩꯈꯣꯏꯁꯨ ꯍꯦꯛꯇꯃꯛ ꯀꯞꯅꯤꯡꯉꯤ꯫ ꯕꯕꯥꯒꯤ ꯃꯊꯧ ꯃꯉꯝ ꯐꯥꯎꯕ ꯏꯃꯥꯁꯦ ꯃꯄꯨꯡ ꯐꯥꯅ ꯁꯨꯅ ꯌꯥꯎꯕꯁꯨ ꯐꯪꯗꯦ꯫ ꯃꯄꯨꯡꯅꯨꯡꯗ ꯑꯉꯥꯡ ꯑꯃ ꯌꯥꯎꯗꯨꯅ ꯂꯩꯕꯅꯤꯅ ꯂꯩ ꯀꯠꯄ ꯐꯥꯎꯕ ꯐꯪꯈꯤꯗꯦ꯫ ꯏꯃꯥꯁꯨ ꯌꯥꯝꯅ ꯄꯦꯟꯈꯤꯗꯦ꯫ ꯑꯇꯩ ꯑꯇꯣꯞꯄ ꯃꯤꯒꯤ ꯐꯪꯗꯕ ꯑꯣꯏꯔꯒꯗꯤ ꯋꯥꯈꯜꯗꯣ ꯀꯔꯤꯁꯨ ꯈꯜꯂꯣꯏꯗꯕꯅꯤ, ꯑꯗꯨꯕꯨ ꯕꯕꯥꯒꯤ ꯐꯥꯎꯕ ꯂꯩ ꯀꯠꯄ ꯐꯪꯗꯕ ꯑꯗꯨꯗ ꯏꯃꯥꯁꯦ ꯍꯦꯟꯅꯁꯨ ꯃꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯖꯤꯟꯈꯤꯕꯅꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯃꯗꯤ ꯏꯕꯣꯛꯈꯣꯏ ꯃꯌꯥꯝ ꯇꯧꯔꯒ ꯕꯕꯥꯒꯤ ꯃꯊꯧ ꯃꯉꯝꯗꯨꯕꯨꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯐꯖꯅ ꯍꯣꯠꯅꯈꯤ ꯍꯥꯏꯕꯕꯨ ꯌꯥꯝꯅꯗꯤ ꯅꯤꯡꯉꯝꯍꯧꯗ꯭ꯔꯦ꯫ ꯏꯃꯥꯁꯦ ꯃꯁꯥꯗ ꯑꯉꯥꯡ ꯑꯃꯁꯨ ꯌꯥꯎꯗꯨꯅ ꯂꯩ ꯍꯥꯏꯕ ꯐꯥꯎꯕ kaukre. Hida guli chagadaba phauba loina pungkaw kawi. Lai tin khurumluba yengluba singda hairakpa singdusu amata tawgidre. Nupa poklabasu nupi poklabasu kaitawjarunige baba laitrabadi haiduna imase yamnasu laithokle. Haurakpadagi hauna imaga babagana yamna thawai tana nupa oinabani haiduna laitin khurumduna lagliba angangdo pokpagi numitasu suzilai. Imanasu Dr. Chatringaida imagi mapamgi bubokdo kauraduna aikhoige leiminanabani haiduna thalummi. Dr. da pugadaba pochai polamsingsu imana tek uyamna wana honajai. Aikhoidasu amata side asukuina lairapasida aikhoida awaba machet ama pawba khangande. Aisu yamna nungaite. Aikhoina tawba ngamba thabak phisu bisamba kolik phingba lamtu tasanba asi khatani aikhoina mating pangliba haibabu aduna daba imana awaba polum kaya ama puriba adudi aikhoisu khangna mating pangbadi ngamde. Babana tawramba workshop tusu adum tawi aduga data adusu thobinaba leitrabanina yonthoklaga hana dauna babana pamjaramba okto ani khak leire. Leiriba okto ani do imana yamna thajaba namthak tawroidaba mabuksin sengba driver ani khaladuna thawhali. Makhoisu hanadagi hauna aikhoigi imungse mingonda okto thawhalaga phanglakpa paisa aduna hingaga lakpani haibadu khangbagi aikhoida namthak tawge hainasu khande. Asengbasu loina adum hai. Makhoina adumna puksin senglabanina imanasu paisa do hena pi. Nakhoisu yamna nungaina hauba angang amata nate. Aina khangi tawbadabu aisu aina laibak thiba khudong thiba taribase nakhoisu khangledana nakhoina puksin sengliba makai aina hena nakhoigi awaba saruk mateng pangani. Nungsi sanana ichilinawgumna laisiko haiduna imanasu yamna toina chaka kauduna bisai. Okto thobiriba kakasingdusu mabuk yamna phai. Aikhoibu school thindok thinjin tawbiba amadi thaba inkhang ama hek hairakpa matamda makhoina hekta chenbi. Nupa leitabanina makhoina adumna mateng pangbibado yamna nungai. Mabuksu yamna phai kapsu yamna kapningi khanjalurabadi aikhoi baba lairamlabadi babana loina tawgadabani haiduna amuksu yamna penjade. Adubu matam asidadi imase yamna naha oiribani. Mamagi mapamgi mi kaya amanasu nasa angang oiri
ꯑꯉꯥꯡ ꯃꯆꯥꯁꯤꯡꯗꯨꯒꯤ ꯈꯜꯂꯒ ꯅꯨꯄꯥ ꯑꯃ ꯀꯣꯛ ꯅꯣꯏꯗ ꯄꯨꯁꯤꯜꯂꯒ ꯊꯝꯃꯨ, ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯗꯣꯔꯤꯒꯦ? ꯅꯨꯄꯥꯅ ꯅꯨꯄꯤ ꯂꯧꯕꯗꯤ ꯌꯥꯏ ꯍꯥꯏꯗꯨꯅ ꯏꯃꯥꯗ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯦ ꯀꯌꯥ ꯑꯃꯁꯨ ꯇꯠꯇꯅ ꯍꯥꯏ, ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅꯁꯨ꯫ ꯑꯗꯨꯕꯨ ꯏꯃꯥꯅꯗꯤ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯔꯤ ꯁꯥꯔꯛꯄꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ, ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯔꯤ ꯑꯣꯏꯔꯗꯤ ꯁꯥꯕꯤꯔꯛꯑꯅꯨ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯂꯩꯊꯣꯛꯏ꯫ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗꯕ, ꯃꯆꯥꯁꯤꯡ ꯌꯣꯛꯄ ꯊꯥꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤꯑꯣꯏ ꯑꯣꯏꯔꯕꯗꯤ ꯏꯃꯥꯁꯦ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯗ ꯃꯌꯨꯝ ꯄꯥꯜꯂꯒ ꯅꯨꯄꯥꯗꯨ ꯄꯨꯔꯒ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯁꯤꯡꯁꯦ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯕꯥꯅ ꯍꯥꯞꯂꯝꯕ ꯃꯊꯧꯅꯥ ꯑꯗꯣ ꯉꯁꯤ ꯐꯥꯎꯕ ꯍꯟꯗꯅ ꯏꯃꯥꯁꯦ ꯀꯅꯥꯗꯒꯤꯁꯨ ꯃꯇꯦꯡ ꯅꯤꯗꯅ ꯉꯝꯂꯤꯕ ꯃꯈꯩ ꯑꯩꯈꯣꯏꯕꯨ ꯌꯣꯛꯄꯤ ꯊꯥꯛꯄꯤꯒꯅꯤ ꯍꯥꯏꯗꯨꯅ, ꯑꯩꯈꯣꯏꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯂꯦꯡꯗꯕꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩ꯫ ꯕꯕꯥ ꯍꯦꯛ ꯂꯩꯈꯤꯗꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯦ ꯏꯃꯥꯅ ꯌꯥꯝꯅ ꯆꯦꯛꯁꯤꯜꯂꯤ꯫ ꯅꯨꯄꯤ ꯉꯥꯛꯇꯒꯁꯨ ꯑꯣꯏꯔꯦ꯫ ꯈꯤꯇꯪ ꯁꯣꯏꯈꯤꯕꯒ ꯃꯄꯥ ꯂꯩꯇꯕꯅꯤꯅ ꯀꯣꯏꯊꯥ ꯊꯥꯗꯣꯛꯏ, ꯃꯅꯤꯡ ꯃꯈꯥ ꯇꯝꯍꯜꯂꯤ ꯍꯥꯏꯈꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯏꯃꯥꯅ ꯑꯩꯈꯣꯏꯗ ꯇꯠꯇꯅ ꯋꯥꯔꯤ ꯁꯥꯏ꯫ ꯑꯗꯨꯅ ꯅꯈꯣꯏꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯏꯃꯥꯗ ꯇꯥꯟꯅꯔꯝꯃꯨꯀꯣ꯫ ꯍꯦꯛ ꯁꯣꯏꯕ ꯃꯇꯝꯗ ꯑꯁꯤꯒꯤ ꯋꯥꯍꯩꯁꯦ ꯅꯄꯥ ꯄꯜꯂꯒ ꯃꯤꯅ ꯍꯦꯛꯇ ꯉꯥꯡꯅꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯐꯔꯛꯂꯕꯕꯨꯗꯤ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯍꯥꯏꯕꯕꯨ ꯐꯠꯇꯕꯗꯨꯗꯤ ꯉꯥꯡꯅꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥ ꯀꯥꯗꯨꯅ ꯂꯩꯔꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯇꯠꯇꯅ ꯄꯥꯎꯇꯥꯛ ꯄꯤꯕꯤ꯫ ꯑꯩꯅꯁꯨ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏ, ꯏꯃꯥ, ꯅꯪꯅ ꯑꯩꯒꯤꯗ ꯑꯗꯨꯝ ꯆꯦꯛꯁꯤꯟꯗꯨꯅ ꯂꯩ꯫ ꯏꯈꯥ ꯇꯥꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯑꯣꯏꯅ ꯆꯦꯛꯁꯤꯜꯂꯣ꯫ ꯑꯩꯕꯨꯗꯤ ꯈꯔ ꯆꯥꯎꯔꯕꯅꯤꯅ ꯁꯣꯏꯗ ꯉꯥꯝꯗꯅꯕ ꯏꯁꯥꯅ ꯍꯣꯠꯅꯖꯕ ꯉꯝꯂꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕ ꯃꯇꯝꯗ ꯏꯃꯥꯅ, ꯃꯈꯣꯏꯗꯤ ꯑꯉꯥꯡꯅꯤ, ꯅꯨꯄꯥ ꯅꯍꯥ ꯀꯣꯏꯕꯒꯤ ꯂꯥꯡꯐꯥꯡꯗꯣ ꯇꯧꯈꯤꯔꯣꯏ꯫ ꯅꯪꯅꯦ ꯃꯔꯨ ꯑꯣꯏꯅ ꯁꯦꯟꯅꯒꯗꯧꯔꯤꯕꯁꯦ꯫ ꯅꯨꯄꯥꯒ ꯀꯣꯏꯕ ꯆꯠꯃꯤꯟꯅꯕ ꯑꯃꯠꯇ ꯌꯥꯔꯣꯏ꯫ ꯃꯊꯟꯗ ꯆꯠꯄꯗꯒꯤ ꯁꯣꯏꯔꯛꯂꯤꯕ ꯃꯥꯡꯉꯛꯂꯤꯕ ꯃꯌꯥꯝꯁꯦ ꯎꯔꯦꯗꯅ꯫ ꯏꯃꯥꯁꯦ ꯃꯊꯟ ꯈꯛꯇ ꯂꯩ ꯍꯥꯏꯗꯨꯅꯁꯨ ꯅꯪꯅ ꯎꯁꯤꯠꯇꯕꯗꯤ ꯇꯧꯒꯅꯨ꯫ ꯑꯗꯨꯒ ꯑꯃꯅ, ꯅꯨꯄꯥ ꯀꯣꯏꯕ ꯃꯇꯝꯗ ꯉꯥꯏꯍꯥꯛꯀꯤ ꯑꯔꯪ ꯑꯔꯥꯛ ꯄꯩꯁꯥꯗ ꯉꯥꯎꯗꯨꯅ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯁꯨ ꯈꯟꯒꯅꯨ꯫ ꯒ꯭ꯌꯥꯟ ꯇꯥꯕ, ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯗꯕ, ꯉꯥꯎꯁꯤꯟꯅꯗꯕ ꯅꯨꯄꯥ ꯈꯟꯒꯗꯕꯅꯤ꯫ ꯏꯅꯥꯛ ꯈꯨꯜꯂꯦ ꯍꯥꯏꯗꯨꯅ ꯄꯨ ꯄꯥꯡ ꯁꯨꯏꯒ ꯁꯨꯇꯤꯒ ꯇꯧꯕꯗꯣ ꯍꯌꯦꯡꯋꯥꯏ ꯏꯃꯥ ꯌꯥꯝꯅ ꯅꯤꯡꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒ ꯃꯇꯤꯛ ꯆꯥꯕ ꯊꯥꯛ ꯃꯥꯟꯅꯕ ꯈꯜꯂꯒꯁꯨ ꯅꯨꯡꯁꯤꯅꯧ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯕꯤ꯫ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯅꯨꯄꯥꯁꯤꯡꯁꯤꯁꯨ ꯏꯅꯥꯛ ꯈꯨꯟꯕ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯑꯩꯁꯨ ꯀꯣꯏꯕꯗ ꯌꯥꯝꯅ ꯀꯤꯖꯩ꯫ ꯕꯕꯥ ꯂꯩꯇꯦ, ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯊꯥꯛꯄꯅꯤ ꯍꯥꯏꯔꯗꯤ ꯃꯈꯣꯏꯁꯨ ꯋꯥꯈꯜ ꯑꯃ ꯈꯟꯈꯤꯅꯤ ꯍꯥꯏꯗꯨꯅ ꯑꯌꯥꯝꯕꯅꯁꯨ ꯑꯩ ꯅꯨꯄꯥ ꯀꯣꯏꯕꯁꯦ ꯀꯤꯗꯨꯅ ꯑꯃꯠꯇ ꯀꯣꯏꯗꯦ꯫ ꯑꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯒ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯩꯈꯣꯏꯒꯤ ꯕꯕꯥꯅ ꯏꯃꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯕ ꯑꯗꯨꯅ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯐꯥꯎꯕ ꯏꯃꯥꯅ ꯕꯕꯥꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯝ ꯎꯠꯊꯣꯛꯏ꯫ ꯕꯕꯥ ꯂꯩꯈꯤꯗꯕꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯕꯕꯥꯒꯤ ꯐꯣꯇꯣꯁꯦ ꯐ꯭ꯔꯦꯝ ꯆꯥꯎꯅ ꯆꯜꯂꯒ ꯊꯦꯠꯇꯨꯅ ꯊꯝꯃꯤ꯫ ꯕꯕꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯐꯨꯔꯤꯠ ꯐꯤꯔꯣꯜ, ꯁꯦꯠꯅ ꯆꯥꯅꯕ ꯂꯣꯏꯅ ꯁꯨꯅ ꯊꯝꯃꯤ꯫ ꯃꯟꯗꯤꯔ ꯃꯆꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯁꯨ ꯑꯊꯨꯝ ꯑꯍꯥꯎ ꯙꯨꯛ ꯊꯥꯎꯃꯩ ꯀꯠꯇꯨꯅ ꯏꯃꯥꯅ ꯈꯣꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛꯂꯝꯗꯥꯏ ꯃꯇꯝꯗ ꯕꯕꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯈꯨꯔꯨꯝꯗꯨꯅ ꯆꯠꯆꯩ꯫ ꯂꯩꯇ꯭ꯔꯕꯁꯨ ꯂꯩꯇꯅ ꯕꯕꯥꯒꯤ ꯊꯥꯒꯤ ꯎꯁꯣꯞꯇꯣ ꯀꯥꯏꯗꯅꯕ ꯑꯗꯨꯝ ꯏꯃꯥꯅ ꯑꯉꯝꯕ ꯈꯔ ꯇꯧꯔꯒ ꯃꯤ ꯌꯥꯝꯗꯕꯤꯗ ꯑꯗꯨꯝ ꯀꯠꯂꯤ꯫ ꯉꯝꯗꯕ ꯊꯥꯗꯁꯨ ꯏꯃꯥꯒ ꯏꯕꯥꯅꯤ ꯆꯠꯇꯨꯅ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯂꯥꯏꯁꯪ ꯑꯗꯨꯗ ꯑꯉꯝꯕ ꯑꯊꯦꯟꯄꯣꯠ ꯈꯔ ꯀꯠꯇꯨꯅ ꯕꯕꯥꯒꯤ ꯃꯐꯝꯗ ꯑꯗꯨꯝ ꯀꯠꯆꯩ꯫ ꯑꯔꯣꯏꯕꯒꯤ ꯑꯉꯥꯡ ꯑꯁꯤꯃꯇꯒ ꯅꯨꯄꯥ ꯑꯣꯏꯖꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤꯅꯤꯅ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯂꯣꯏꯅ ꯌꯨꯝ ꯀꯩ ꯄꯥꯟꯈ꯭ꯔꯕꯁꯨ ꯏꯃꯥꯁꯦ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝꯗ ꯀꯅꯥꯅ ꯁꯦꯟꯅꯕꯤꯒꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯏ꯫ ꯑꯗꯨꯅ ꯑꯩꯁꯦ ꯑꯁꯨꯝꯕ ꯈꯟꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯥ ꯀꯣꯏꯅꯗꯕꯤꯗ ꯂꯩꯖꯔꯤꯕꯅꯤ꯫ ꯏꯅꯥꯎꯅꯨꯄꯤꯁꯤꯡꯁꯦ ꯂꯣꯏꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯁꯨ ꯑꯩꯗꯤ ꯏꯃꯥꯒ ꯂꯩꯒꯦ ꯈꯟꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯁꯥ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯖꯩ꯫ ꯑꯗꯨꯕꯨ ꯏꯃꯥꯅꯗꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟꯅꯤꯅ ꯌꯨꯝ ꯉꯟꯇꯥ ꯄꯥꯟꯊꯣꯛꯈꯤꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯕꯨꯗ ꯌꯥꯝꯅ ꯁꯦꯟꯅꯖꯕꯅꯤ꯫ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯃꯈꯣꯏꯗꯤ ꯋꯥꯔꯤꯁꯤꯡꯗꯣ ꯍꯧꯕꯗꯒꯤ ꯈꯪꯗꯕꯅꯤꯅ ꯃꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯨꯇꯅꯤ ꯃꯈꯣꯏꯅ ꯇꯧꯅꯕ ꯍꯣꯠꯅꯔꯤꯕꯁꯦ꯫ ꯑꯋꯥꯕ ꯃꯁꯛ ꯈꯪꯂꯛꯄ ꯑꯩꯗꯤ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯩ꯫ ꯃꯈꯣꯏꯗꯤ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯈꯪꯗꯗꯨꯅ ꯇꯧꯖꯔꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ
ꯏꯃꯥꯅꯁꯨ ꯃꯈꯣꯏꯗ ꯋꯥ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯗꯦ꯫ ꯑꯁꯨꯝꯅ ꯃꯃꯥ ꯅꯠꯇ꯭ꯔꯒ ꯃꯄꯥ ꯂꯩꯇꯕ ꯃꯆꯥ ꯑꯃꯅ ꯊꯕꯛ ꯑꯃ ꯇꯧꯅꯤꯡꯕ ꯃꯇꯝꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯇꯧꯕ ꯐꯪꯉꯝꯂꯣꯏ ꯈꯟꯕꯗ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯈꯔ ꯀꯥ ꯍꯦꯟꯖꯤꯟꯈ꯭ꯔꯕꯗꯤ ꯃꯤꯅ ꯀꯔꯤ ꯉꯥꯡꯅꯔꯛꯀꯗꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯈꯜꯂꯤ꯫ ꯂꯩꯀꯥꯏꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯌꯥꯎꯔꯝꯒꯅꯤ, ꯅꯨꯡꯁꯤꯗꯕꯤꯗ ꯌꯦꯡꯁꯤꯟꯕꯁꯨ ꯌꯥꯎꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯅꯨꯄꯤ ꯉꯥꯛꯇꯒ ꯂꯩꯔꯦ, ꯈꯤꯇꯪ ꯁꯣꯏꯈꯤꯕꯗ ꯇꯧꯕꯅ ꯈꯤꯇꯪ ꯉꯥꯡꯅꯕꯅ ꯃꯌꯥꯝ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯀꯤꯅꯁꯨ ꯆꯠꯆꯩ꯫ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯑꯋꯥꯕ ꯆꯩꯊꯦꯡ ꯊꯦꯡꯅꯔꯤꯕꯁꯤꯡ ꯑꯁꯤꯒꯨꯝꯅ ꯃꯃꯥ ꯃꯄꯥ ꯅꯥꯝꯃ ꯇꯥꯕ ꯃꯆꯥꯁꯤꯡꯗꯁꯨ ꯊꯦꯡꯅꯔꯝꯒꯅꯤꯀꯣ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯗꯤ ꯋꯥꯈꯜ ꯈꯔ ꯈꯟꯊꯗꯨꯅ ꯑꯄꯣꯛꯄ ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯂꯦꯞꯇꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯃꯌꯨꯝ ꯄꯥꯟꯗꯕ ꯃꯈꯩ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯅ ꯅꯨꯄꯤ ꯁꯤꯈꯤꯕ ꯑꯣꯏꯔꯒꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯊꯤꯗꯨꯅ ꯃꯁꯥꯃꯛꯅ ꯄꯣꯛꯂꯤꯕ ꯃꯆꯥ ꯑꯗꯨ ꯐꯥꯎꯕ ꯅꯨꯡꯁꯤꯗꯕꯤꯗ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯅꯨꯄꯤ ꯑꯗꯨꯅ ꯍꯦꯟꯕꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯕꯕꯥꯅ ꯂꯩꯔꯝꯂꯒ ꯏꯃꯥꯅ ꯂꯩꯔꯝꯗꯕ ꯊꯣꯛꯂꯕꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯕꯒꯤ ꯋꯥꯈꯜꯁꯦ ꯈꯟꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯗꯦ꯫ ꯑꯩꯈꯣꯏꯕꯨ ꯂꯨꯅ ꯇꯧꯕꯤꯕꯁꯦ ꯏꯃꯥꯗꯒꯤ ꯕꯕꯥꯅꯁꯨ ꯍꯦꯜꯂꯤ꯫ ꯀꯨꯏꯔꯒ ꯕꯕꯥ ꯂꯩꯈꯤꯗꯕꯁꯦ ꯀꯥꯎꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯑꯗꯨꯝ ꯃꯌꯦꯛ ꯁꯦꯡꯂꯛꯏ꯫ ꯅꯤꯡꯁꯤꯡꯕꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯜꯂꯛꯏ꯫ ꯆꯥꯎꯔꯛꯂꯒ ꯏꯃꯥ ꯕꯕꯥ ꯑꯅꯤꯃꯛꯀꯤ ꯗꯔꯀꯥꯔꯁꯦ ꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯑꯃꯝ ꯑꯊꯦꯡ ꯅꯨꯃꯤꯗꯥꯡꯗ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯅꯨꯄꯤ ꯉꯥꯛꯇ ꯆꯠꯄ ꯌꯥꯗꯕ ꯃꯇꯝꯗꯁꯨ ꯕꯕꯥꯁꯦ ꯍꯦꯛꯇ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯨꯄꯥ ꯂꯩꯇꯕꯒꯤ ꯋꯥꯔꯤꯕꯁꯤ ꯕꯕꯥ ꯂꯩꯔꯝꯂꯕꯗꯤ ꯋꯥꯔꯝꯂꯣꯏꯀꯣ ꯍꯥꯏꯅꯁꯨ ꯑꯗꯨꯝ ꯈꯜꯂꯤ꯫ ꯃꯤ ꯑꯇꯩꯗꯗꯤ ꯈꯪꯗꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯗꯤ ꯀꯥꯎꯈꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯅꯤꯡꯁꯤꯡꯕ ꯍꯦꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯑꯗꯨꯝ ꯂꯩꯔꯛꯄꯅ ꯏꯃꯥꯅꯁꯨ ꯑꯩꯁꯦ ꯌꯨꯝ ꯄꯥꯜꯂꯒꯦ ꯍꯥꯏꯕ ꯌꯥꯗꯦ, ꯃꯆꯥ ꯑꯍꯟꯒ ꯑꯣꯏꯔꯦ, ꯑꯩꯅ ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯕꯗꯣ ꯏꯃꯥꯅꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯣꯏ ꯈꯟꯕꯗꯒꯤ ꯏꯃꯥꯅ ꯍꯥꯏꯅ ꯁꯤꯡꯅꯕ ꯅꯨꯄꯥ ꯑꯃꯗ ꯑꯩꯁꯨ ꯂꯨꯍꯣꯡꯉꯤ꯫ ꯑꯩꯒ ꯏꯃꯥꯒꯅ ꯌꯨꯝ ꯑꯗꯨꯗ ꯑꯍꯟ ꯁꯥꯗꯨꯅ ꯑꯋꯥꯕ ꯀꯌా ꯃꯥꯌꯣꯛꯅꯗꯨꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯆꯠꯊꯣꯛꯂꯕꯅꯤꯅ ꯏꯃꯥ ꯃꯊꯟ ꯈꯛꯇꯅ ꯑꯋꯥꯕꯁꯤꯡꯗꯣ ꯄꯨꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕꯗ ꯑꯩꯁꯨ ꯌꯥꯝꯅ ꯋꯥꯏ꯫ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯩꯔꯛꯄ ꯈꯨꯂꯩ ꯑꯗꯨꯒ ꯏꯃꯥꯅ ꯕꯕꯥ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯕꯨ ꯃꯇꯧ ꯀꯔꯝꯅ ꯌꯣꯛꯄꯤ ꯊꯥꯛꯄꯤꯔꯛꯀꯦ ꯍꯥꯏꯕꯗꯣ ꯉꯁꯤꯗ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡ ꯑꯁꯤꯗ ꯈꯪꯂꯛꯏ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯂꯣꯏꯅ ꯁꯨꯅꯕꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯐꯥꯎꯕ ꯍꯣꯠꯅꯕꯗ ꯑꯁꯨꯛ ꯋꯥꯔꯁꯤꯅꯗꯤ ꯏꯃꯥ ꯃꯊꯟ ꯈꯛꯇꯅ ꯑꯩꯈꯣꯏꯁꯤꯡꯁꯦ ꯌꯣꯛꯄꯤ ꯊꯥꯛꯄꯤꯔꯛꯄꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯔꯝꯒꯅꯤ ꯍꯥꯏꯕꯗꯣ ꯉꯁꯤ ꯈꯛꯇ ꯑꯩ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡ ꯑꯁꯤꯗ ꯈꯪꯉꯤ꯫ ꯏꯆꯥ ꯑꯃ ꯌꯣꯛꯄꯗ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯦ꯫ ꯏꯃꯥꯗꯤ ꯑꯩꯈꯣꯏ ꯃꯔꯤꯅꯤ, ꯑꯗꯨꯁꯨ ꯑꯇꯣꯝꯕꯤ ꯑꯁꯤꯗꯤ ꯕꯕꯥ ꯌꯥꯎꯗꯕꯤꯗ ꯃꯊꯟ ꯈꯛꯇ ꯉꯝꯅꯕꯒꯤ ꯍꯥꯏꯗꯨꯅ ꯑꯗꯨꯁꯨ ꯃꯌꯥꯝꯒ ꯃꯥꯟꯅꯅꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯕ ꯃꯈꯩ ꯌꯣꯛꯄꯤꯔꯛꯂꯤꯕ ꯑꯉꯥꯡ ꯑꯃ ꯍꯤꯡꯅꯕꯒꯤ ꯍꯣꯠꯅꯕꯗ ꯃꯃꯥ ꯑꯃꯒꯤ ꯊꯧꯗꯥꯡ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯦ ꯑꯆꯨꯝꯕꯅꯤ, ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ꯫ ꯑꯁꯤꯗꯤ ꯏꯁꯥꯅ ꯂꯣꯏꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ꯫ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯀꯔꯤꯁꯨ ꯈꯜꯂꯝꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯅ ꯀꯦꯖꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯏꯃꯥꯅꯕꯨ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯀꯣꯝꯊꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯊꯣꯛꯅ ꯂꯩꯕꯗꯣ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯈꯟꯕꯤꯕꯇ ꯅꯠꯇꯅ ꯏꯃꯥꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯝꯒꯗꯕꯗꯣ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯃꯆꯥ ꯑꯩꯈꯣꯏꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯄꯁꯤꯡꯗꯣ ꯉꯁꯤꯗꯤ ꯃꯤꯠꯇ ꯁꯪꯅ ꯎꯔꯛꯏ꯫ ꯑꯩꯉꯣꯟꯗ ꯊꯣꯛꯇ꯭ꯔꯕꯁꯨ ꯊꯣꯛꯄꯒꯨꯝꯅ ꯐꯥꯎꯏ꯫ ꯄꯨꯄꯥꯡ ꯁꯨꯅ ꯃꯄꯨ ꯃꯕꯣꯛ ꯂꯩꯅ ꯌꯣꯛꯂꯤꯕ ꯑꯩꯒꯤ ꯏꯆꯥ ꯑꯁꯤ ꯐꯥꯎꯕꯗ ꯃꯅꯤꯡ ꯊꯨꯡꯕ ꯉꯝꯗꯦ꯫ ꯑꯗꯨꯒ ꯏꯃꯥ ꯃꯊꯟ ꯈꯛꯇꯅ ꯑꯩꯈꯣꯏꯕꯨ ꯅꯤꯡꯕ ꯊꯨꯡꯅꯕ ꯃꯌꯥꯝꯒ ꯃꯥꯟꯅꯅꯕ ꯌꯣꯛꯄꯤꯔꯛꯄꯁꯤꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯔꯝꯒꯗꯒꯦ ꯍꯥꯏꯕꯗꯣ ꯈꯜꯂꯨꯕꯗ ꯇꯨ ꯆꯨꯡꯉꯤ, ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕꯁꯨ ꯈꯪꯍꯧꯗꯦ꯫ ꯏꯃꯥ ꯅꯪꯁꯦ ꯑꯉꯛꯄꯅꯤ꯫ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯅ ꯐꯪꯖꯕ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯏꯃꯥ ꯑꯣꯏꯅ ꯑꯗꯨꯝ ꯐꯪꯖꯒꯦꯀꯣ꯫ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯏꯃꯥꯒ ꯕꯕꯥꯒ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯂꯩꯃꯤꯟꯅꯕ ꯐꯪꯗ꯭ꯔꯕꯁꯨ ꯃꯊꯪꯒꯤ ꯃꯄꯣꯛꯇꯗꯤ ꯕꯕꯥ ꯅꯪꯁꯨ ꯑꯩꯈꯣꯏꯒ ꯀꯨꯏꯅ ꯁꯥꯡꯅ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯍꯤꯡꯃꯤꯟꯅꯁꯤꯀꯣ꯫ ꯏꯃꯥꯅ ꯉꯁꯤ ꯋꯥꯔꯤꯕ ꯑꯁꯦ ꯕꯕꯥ ꯅꯪ ꯂꯩꯔꯝꯂꯕꯗꯤ ꯇꯪꯈꯥꯏ ꯑꯃꯗꯤ ꯕꯕꯥ ꯅꯪꯅ ꯄꯨꯔꯒ ꯏꯃꯥꯁꯨ ꯈꯔꯗꯤ ꯁꯥꯐꯔꯝꯒꯗꯕꯅꯤ꯫
ꯑꯗꯨꯕꯨ ꯕꯕꯥ ꯅꯪꯅ ꯉꯟꯇꯥꯅ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ, ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯍꯨꯟꯗꯣꯛꯇꯨꯅ꯫ ꯏꯃꯥꯅ ꯈꯥꯡꯂꯤꯕ ꯑꯋꯥꯕ ꯑꯃꯗꯤ ꯅꯆꯥꯁꯤꯡꯅ ꯕꯕꯥ ꯅꯪꯕꯨ ꯁꯣꯟꯖꯕꯁꯦ ꯂꯩꯔꯝꯂꯦꯟꯗꯒꯤ ꯎꯕꯤꯔꯝꯒꯗ꯭ꯔꯥ? ꯕꯕꯥ ꯅꯪꯅ ꯅꯆꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯤꯕ꯭ꯔꯥ ꯅꯨꯡꯁꯤꯕꯤꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯗꯕꯅꯤꯅ ꯈꯪꯖꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯆꯥꯁꯤꯡ ꯑꯃꯗꯤ ꯏꯃꯥꯅ ꯕꯕꯥꯒꯤꯗꯃꯛꯇ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯔꯤ ꯍꯥꯏꯕꯗꯣ ꯉꯁꯤ ꯐꯥꯎꯕ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯗꯣ, ꯑꯗꯨꯗꯤ ꯕꯕꯥꯒꯤ ꯀꯨꯝꯑꯣꯟ ꯈꯨꯗꯤꯡꯒꯤ ꯅꯆꯥꯁꯤꯡꯅ ꯏꯁꯣꯔ ꯃꯥꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯕ ꯑꯗꯨꯅ ꯁꯥꯈꯤꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤ ꯑꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫